निफुहुमदोई सुबा मैरा पाइबी हौदोखिबा नुमित की निंगसिंग थौराम ngasi pangthokkhre मैरा की मचु asi amakhakta oibagum lamdam asigi मैरा पाइबी सिंग asi amakhakta हौजिक lamdam asida थोकलिबा इरांग असे महौसागी फिबमदा हंजिलक्नबा लाइंगाकना होनाबियो हाइना नुपी समाज की प्रेसिडेंट इमा थोकचोम रमनी लेमना phongdokkhre मैरा पाइबी हौदोखिबा नुमित की निंगसिंग थौराम अदो ngasi थांगमै बनगे DMU कैंपस लेबा इमा खुंथोक हनबिगी संगलेंदा लमदम असigi तोंगान तोंगान मफम सिंगदगी लाकबा मैरा पाइबी इमा क्याना सरु यादुना पांगथोखी All Manipur Women Social Reformation and Development Samaj Nupi Samaj na Thauburel oiduna pangthokpa ningsing thouram adugi matangda Nupi Samaj ke President Ima Thokchom Ramani na hai lamdam asida ima singna Meira Paibi thoklagliba se kanagumba amagi thawin sina thoklakpa nate ima singna kunai asida thoklakpa singnaba singgi mayokta marom dom wakhalonda thoklakpane ngasi de Meira Paibi gi khongchara se chahi nifuhumdoi mapung pharaklei Meira Paibi houdoklamba matam adugi nupi singado lairek laisu ka hena haiba nupi singnate leibak asibu nungsibadagi singnarakpa singdagi aikhoigi kunai asi kannaba ihau changsilakibani Meira gi machu asi amakhakta oibagum lamdam asigi Meira Paibi sing asi amakhaktani Meira Paibi singi marakta tokhai tanabagi wafam leite ngasi lamdam asida thokliba irang asina maram oiduna Miyam asuki matik awaba mayok na hale maru oina irang asina nupi sing asuki matik awaba piri lisang sina Meira Paibi singna changsilagliba iho amadi Meira Paibi singi apamba ase laingak na tabidana lakle masi yamna laibak thibane lamdam asida hojik thokliba irang asi mari lainaba singna amata oina honaduna tangdu leitabagi phibamda hanjil hanbiyo chenku ki narco terrorist singna chatharagliba thawong ase athubada lafan biyo haina mangna makhataki Fishing was a caramel low video haiba. Sarkana slow low there, coin a haibo. Me, Masak Hida Harawi, tea hide is honing. Shaggy, good shana putogadoni, a pabatore, a pabo lakani, patabatore, patabalakani, Laibana, Lakwana, Tong hang the bar, Inakumana Lakna Tong hang, but you should obino, sing coquina, Tauba Tabakshare, must eat trying to Napan be or haiba, in my opinion, in Punamaki, Mahusing Jaraga, and then Nupi Samaj when I hajari, in a permission, Tapaki come on there, which dinner, Namu may you couldn't work at some banana, lodging layam, Punamina Tangre. Mama sing yeah, look here. Hagat be bagi mauta. I cause ya. Amokta the English in Nuxina, Panba, because without Honta and to Palambi or Haibo from the Tabjari. Amaromda ngasi thauram aduda Manipur University ki hanage History Department ke Head of Department Professor Nauram Joy Kumar na hai ngasi ki numit ase Manipur ge puwari da yamna maruoiba numit amane lamdam asida Meira Paibi karamna haurakhi haiba ase miyamna khangnaraba amane numit ase Manipur ge khunaida anoba wakhalon ama yakaiba haukiba numit amane Manipur gi nupi sing kanano haiba ase aikhoina khangba changi lamdam asigi nupi sing ase malem gi amade India gi atei mafam sing gi nupi singa yamna khetnai Manipur gi nupi sing di maraibak maramdam kanba amade khunai asida singnarakpa kaya lakpada thauna leina chongthokpa ngame masi puwarina mayek laraba khudamne Manipur gi khunai asi nupi singna semlakpane ngasi gi khunai asi lairik laisu ningthina haitraba ima singna lingkibane masi aikhoina kaufam thokti haina mahangna makha taki I think I know me. I had a no idea. I had a probably had to walk over there. But see, how do you know? I know, especially Tabak over Machu, Mama Tabak, I know, my young. Oh, this is the person day. They absolutely I don't want to meet my Manipuri Labour Samaj, Asina Pure business. Masih business again, mari unique punya identity aja, masih harus terlibat dengan kira. Aku istilah ini masih sudah mahu dari beberapa yang selesai. Aku pun masih aku lupa ini masih harus semua tadi masih belum. Meira Paibi gi saklon lauriba Meira tare chukhatuna houdokhibag ngasigi thouram aduda laiwaikraba Meira Paibi gi luching bi pebam chaubi atokpa momol amade khondram indumani gi mafamda minute ani tumina leptuna ikai khumnabu utki tongan ba mafam kya dagi lagba Meira Paibi singna angam ba thenpot kya kanaraki kasigi thouram aduda All Manipur Women Social Reformation and Development Samaj Nupi Samaj ki President TS Ramani Amkil gi President El Nganbi Tammi Chingmi Apunba Nupi Lup ki President Y Momon Chituagi President M Purnimasi Wasudev ki President RK Tharaksana Ikal ki President M
N Mema Nupi Samaj के advisor KS Indu Leima amade Kabui Mother Association की president Atongpui Kabui amade Manipur University की हानगी history की professor Naurem Joy Kumar na chingbana president member oina sargyaki